ꯑꯁ ꯂꯣꯛꯗꯥꯎꯟ ꯍꯧꯔꯛꯄ ꯃꯇꯝꯗ ꯒꯣꯚꯔꯟꯃꯦꯟꯠꯅ ꯂꯥꯎꯊꯣꯛꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯤ ꯑꯣꯏꯜ ꯄꯝꯗꯒ ꯊꯥꯎ ꯃꯌꯥꯝ ꯂꯩꯁꯟꯕ ꯈꯣꯠꯄꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯆꯠꯅꯕꯤꯅꯦ ꯈꯣꯠꯅꯕꯤꯅꯦꯅ ꯇꯧ ꯂꯩꯗꯅꯀꯣ ꯑꯗꯨꯗ ꯒꯣꯚꯔꯟꯃꯦꯟꯠꯅꯁꯨ ꯍꯥꯏꯌꯦ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯆꯥꯅ ꯊꯛꯅꯕ ꯑꯗꯨꯝ ꯐꯪꯅꯕ ꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯅ ꯑꯗꯨꯗ ꯊꯥꯖꯗꯅ ꯄꯣꯠꯆꯩꯁꯦ ꯀꯥ ꯍꯦꯟꯅ ꯂꯩꯁꯟꯗꯦꯕ ꯑꯗꯨꯝ ꯀꯣꯝꯊꯣꯔꯛꯀꯅꯤꯗ ꯁ꯭ꯋꯥꯏ ꯗꯨꯀꯥꯟ ꯀꯩꯀꯩ ꯐꯪꯉꯛꯀꯅꯤ ꯍꯪꯉꯛꯀꯅꯤ ꯈꯜꯂꯦ ꯑꯗꯨꯕꯨ ꯒꯣꯚꯔꯟꯃꯦꯟꯠꯅ ꯍꯥꯏꯕ ꯊꯥꯖꯔꯨꯕꯒꯤ ꯏꯔꯥꯟ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯄꯣꯠꯆꯩ ꯂꯩꯒꯦꯕꯗ ꯑꯝꯇ ꯐꯪꯗ꯭ꯔꯦ ꯂꯩꯔꯛ ꯈꯨꯜꯂꯛ ꯗꯨꯀꯥꯟ ꯇꯣꯏ ꯂꯣꯜꯂꯦꯕ ꯁꯤꯒꯤ ꯃꯃꯥꯡꯒꯤ ꯂꯩꯔꯛꯀꯗꯤ ꯋꯥꯒ ꯌꯨꯡꯖꯜꯂꯦꯕ ꯑꯗꯨꯒ ꯊꯦꯠꯂꯒ ꯊꯝꯃꯦꯕ ꯃꯤꯇꯣꯞ ꯆꯪꯕ ꯌꯥꯔꯣꯏꯒ ꯍꯥꯏꯅꯒꯀꯣ ꯐꯣꯟ ꯅꯝꯕꯔꯒ ꯇꯧꯔꯒ ꯑꯗꯨꯅ ꯍꯤꯟꯖꯥꯡꯁꯦ ꯑꯝꯇ ꯂꯩꯁꯜꯂꯛꯇ꯭ꯔꯕ ꯌꯦꯡꯉꯣ ꯁꯤꯗ ꯇꯥꯔꯤꯕ ꯈꯔꯁꯦ ꯁꯤꯁꯦꯇ ꯉꯥꯏꯔꯦ ꯑꯗꯨꯅ ꯍꯤꯟꯖꯥꯡꯗꯤ ꯑꯩꯈꯣꯏ ꯗꯣꯟꯆꯥꯏꯗꯩ ꯊꯣꯡꯉꯒ ꯊꯝꯃꯦ ꯃꯈꯣꯏꯗꯤ ꯂꯧ ꯂꯥꯛꯑꯣ ꯍꯥꯏꯌꯦ ꯑꯗꯣ ꯍꯤꯟꯖꯥꯡꯗꯣ ꯂꯧꯔꯨꯁꯦ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇꯦ ꯎꯄꯥꯏ ꯂꯩꯇꯗꯅ ꯆꯠꯇꯣꯏꯅꯦ ꯑꯗꯣ ꯄꯨꯂꯤꯁ ꯂꯩꯔꯝꯗ꯭ꯔꯥ ꯈꯪꯗꯦ ꯂꯨꯝꯃ ꯄꯥꯛꯊꯔ ꯄꯕꯖꯤꯒꯤ ꯃꯑꯣꯡꯗ ꯆꯠꯂ ꯂꯣꯏ ꯒꯣꯔꯁ ꯂꯥꯎ Kagak untuk channel. Jam tukuk tra. Tiếng này làm như nào thế? Chính đây thì không được phụ vậy nhỉ? Okay guys, loin rồi. Vlog main topic ta la azzi. Wakhan nu ngai ra hajik aduna. Tai sing pha da lokhat le, upai le te hawai thong boi lokhat le. To cha hawai thong le me. Topic sai de mayam na tuina hangame ba. Kai mam gi vlog thakal krino kai mam gi vlog tor krino haina mayam na hangbira pai tare aduga si jai vlog si share roi ja khabe adubo amuk shame ge dai khalak pa maram de you are all our family member subscriber na te ba koi gi family member ne ba koi pakta ba battalion gi army nga ta ne ba aduna kai maram gi shemak krino haba problem do khatang khangan de yai na haina vlog se shemak pan yam kai ra bra na koi pakta ba battalion gi phajara ba sangai phajara ba kem jida yore yarokpada lairami ba phibam je haidi tha ani no tha uhum makhai mukki matungda la ineba akoi kem jida 까 신기한 타박체 안 들으시는 게지 야 우치만 자고 그러면 영우 뷰티 레이티 시대 꽈이데 해내다 저 우치니요 이제 그럼 망아야 돼 알아 지털 까이데 록다운 라인이디 강가나 누만 갖다 누가라 라까니나 할라가 록다운 또 강가가 aduga fazara sangai thietpa khotpa hanai ta ta chap mana na chi sin balai te ko chap mana thele adu ifunoi funge kai da loi na mak lok thu dai thopi ni helmet ka jema je lang tik lang am ne sana de ba hai kana de aduga ina kai maram gi video je thagalak trino yang koina lepino haiba matam da ai khutche sona kan khutche ko na ba hawe ba chik pugum ba sa bagum bai tare haibam khangdo khuna ado adum na nate ba mar ta mung na ba we mar ta adum phai ba ado mar ta na khoi ju ong sai ma tek chida ke bandage kum ba yet pa kari gum ba kanda ikhang khangok da na khut che ko khanga na hor pi ne ba ikhang khangok da ni nate ko maram du di khange ba khut na ba ge adu gi maram du na mathang gi vlog ta mayam na dum ura khanga ga ni vlog mayam na mam lai ram ne ba ai di sem de lem de ba ai hing de ko ba na tum ma ya da bi ne me crew ko long khange luong khange chi pong khange adu uchina chinna wangkhai no uchina chinna khurai da laiba iyamba mamin du kariya roman
ꯏꯌꯥꯝꯕꯒꯤ ꯔꯣꯃꯦꯟꯗꯣ ꯐꯨ ꯍꯥꯡꯉ ꯂꯩꯔꯝꯃꯦ ꯃꯥꯒꯤ ꯈꯨꯠ ꯁꯦꯝꯐꯝ ꯈꯣꯠꯐꯝꯗꯣꯀꯣ ꯑꯗꯨꯗ ꯃꯥꯒꯤ ꯃꯐꯝꯗꯨꯗ ꯆꯠꯂꯒ ꯒꯥꯔꯤ ꯐꯖꯅ ꯌꯥꯝꯃꯦ ꯃꯤ ꯀꯌꯥꯝ ꯂꯩꯒꯦ ꯇꯤꯀꯦꯠ ꯀꯛꯑꯕ ꯁꯤꯗꯤ ꯔꯦꯖꯤꯁꯇꯔꯒ ꯇꯧꯒ꯭ꯔꯕꯖꯥꯠꯅꯤ 2016ꯗ ꯑꯗꯣ ꯕ꯭ꯂꯣꯛꯀꯤ ꯀꯟꯇꯦꯟ ꯑꯇꯩꯁꯨ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯀꯣ ꯒꯥꯏꯁ ꯍꯥꯏꯗꯤ ꯅꯝꯃꯛꯈꯤꯕ ꯏꯗꯤꯠ ꯇꯧꯕ ꯂꯣꯏꯗꯕ ꯑꯗꯣ ꯈꯨꯠꯁꯦ ꯅꯥꯕꯁꯦ ꯐꯔꯕ꯭ꯔꯥ ꯍꯥꯏꯔꯒ ꯅꯥꯗꯤ ꯅꯥꯔꯤꯌꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯥꯡꯕ ꯉꯝꯗꯕ ꯁ꯭ꯇꯦꯖꯇꯨꯗꯤ ꯅꯠꯇꯕ ꯊꯥꯏꯅ ꯑꯗꯨꯝ ꯆꯥꯡ ꯑꯃꯗ ꯑꯗꯨꯝ ꯅꯥ ꯂꯩꯕꯗꯩ ꯆꯍꯤ 3, 4, 5 ꯆꯍꯤ ꯑꯗꯨꯝ ꯆꯥꯡ ꯑꯃꯗ ꯑꯗꯨꯝ ꯅꯥ ꯂꯩꯕꯅꯦꯕ ꯍꯧꯔꯒ ꯑꯗꯨꯒꯤ ꯁ꯭ꯇꯦꯖꯇꯨꯗꯤ ꯅꯥꯔꯦ 100% ꯐꯕꯗꯤ ꯑꯣꯏꯗꯦ ꯑꯗꯨꯒ ꯈꯥꯡꯕ ꯉꯝꯗꯕ ꯁ꯭ꯇꯦꯖꯇꯨꯗꯤ ꯐꯈ꯭ꯔꯦꯕ ꯉꯛꯑꯦ ꯍꯖꯥꯝꯅ ꯇꯧꯕ ꯃꯥꯂꯤꯁ ꯈꯔ ꯇꯧꯔꯒ ꯑꯗꯨꯝ ꯊꯥꯗꯣꯔꯛꯄꯤꯅꯦꯕ ꯑꯅꯥꯕ ꯃꯐꯝꯗ ꯄꯥꯏꯗꯕꯤꯅꯦꯕ ꯃꯥꯏꯗꯤ ꯅꯥꯗ ꯃꯐꯝꯗ ꯁ꯭ꯋꯥꯏ ꯉꯛꯁꯝꯗꯒꯨꯝꯕ ꯁꯝ ꯀꯛ ꯂꯣꯏꯔꯀꯥꯟꯗ ꯇꯧꯔꯛꯄ ꯃꯥꯂꯤꯁꯇꯣ ꯑꯗꯨꯝ ꯇꯧꯔ ꯊꯥꯗꯣꯔꯛꯑꯦ ꯑꯗꯨꯒ ꯐꯕ ꯋꯥꯅꯤꯗ ꯑꯅꯥꯕ ꯁ꯭ꯋꯥꯏ ꯃꯄꯥ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇꯦꯕ ꯑꯗꯣ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯀꯨꯝꯕ ꯄꯥꯏꯔꯒꯗꯤ ꯐꯒꯗꯧ ꯃꯥꯜꯂꯦꯕ ꯄꯨꯔꯥ 100% ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯄꯦꯟꯗꯦꯃꯤꯛ ꯂꯩꯕꯅꯤꯅꯀꯣ ꯀꯣꯔꯣꯅꯥ ꯂꯩꯕꯅꯤꯅꯀꯣ ꯀꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯈꯔ ꯍꯥꯏꯗꯤ ꯂꯩꯅꯥꯗꯣ ꯑꯩꯉꯣꯟꯗꯁꯨ ꯑꯃꯨꯛ ꯂꯥꯛꯒꯗ꯭ꯔꯥ ꯍꯥꯏꯅꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤꯗꯤ ꯑꯣꯏꯅꯗꯤ ꯈꯤꯇꯪ ꯈꯥꯡꯕ ꯉꯝꯃꯤꯕꯅꯤꯅꯀꯣ ꯑꯃꯨꯛ ꯂꯩꯔꯒꯦ ꯄꯦꯟꯗꯦꯃꯤꯛꯁꯦ ꯂꯣꯏꯔꯒ ꯆꯠꯂꯒꯦ ꯑꯗꯨꯕꯨ ꯈꯪꯗꯦꯀꯣ ꯑꯃꯨꯛ ꯍꯦꯟꯖꯜꯂꯛꯑꯒꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯒꯗꯤ ꯉꯔꯥꯡ ꯅꯍꯥꯟ ꯆꯠꯂꯤꯗꯣ ꯑꯗꯨꯃꯥꯏꯅ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨꯅ ꯕ꯭ꯂꯣꯛꯁꯤ ꯁꯦꯝꯃꯛꯇꯕꯅꯦꯕ ꯍꯥꯏꯕꯗꯤ ꯃꯥꯎꯁ ꯄꯥꯏꯕꯗꯁꯨ ꯈꯨꯠꯁꯤ ꯇꯤꯅꯦꯕ ꯁꯤ ꯈꯨꯟꯅꯥꯁꯦ ꯈꯪꯗꯕꯅꯤ ꯁꯨꯃꯥꯏꯅ ꯁ꯭ꯇ꯭ꯔꯦꯠꯇ ꯏꯁꯤꯡꯒꯨꯝꯕ ꯍꯣꯟꯕ ꯈꯣꯠꯄ ꯑꯣꯏꯇꯥꯔꯗꯤꯀꯣ ꯀꯩꯝ ꯇꯧꯗꯦꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦꯕ ꯒꯥꯔꯤ ꯊꯧꯕꯒꯨꯝꯕ ꯁꯤ ꯁꯦꯂꯔ ꯂꯩꯈꯠꯄꯒꯨꯝꯕ ꯑꯗꯩ ꯃꯥꯎꯁ ꯄꯥꯏꯕꯒꯨꯝꯕ ꯁꯨꯃꯥꯏꯅ ꯈꯨꯖꯦꯡ ꯂꯩꯕꯗ ꯌꯥꯝ ꯅꯥꯕ ꯍꯥꯏꯇꯥꯔꯦ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯈꯨꯖꯦꯡ ꯂꯩꯕꯗ ꯑꯗꯨꯅ ꯃꯥꯎꯁ ꯄꯥꯏꯕꯁꯦ ꯁꯨꯡꯉꯝ ꯉꯝꯗꯦꯕ ꯈꯨꯗꯥꯡꯁꯦ ꯁꯤꯙꯔꯒ ꯑꯗꯨꯝ ꯆꯤꯛꯄꯤꯅꯦꯕ ꯏꯗꯤꯇꯤꯡ ꯇꯧꯕꯒꯤ ꯉꯝꯗꯕ ꯑꯗꯨꯒ ꯕ꯭ꯂꯣꯛꯀꯤ ꯀꯣꯟꯇꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯅꯝꯃꯒ ꯏꯗꯤꯠ ꯇꯧꯗꯒꯤ ꯂꯩꯕ ꯕ꯭ꯂꯣꯛ ꯂꯩꯔꯤ ꯑꯗꯣ ꯃꯊꯪ ꯊꯥꯗꯔꯒꯦ ꯑꯗꯣ ꯌꯥꯝ ꯇꯣꯏꯅꯗꯤ ꯊꯥꯗꯣꯔꯛꯑꯣꯏꯒꯦ ꯅꯨꯃꯤꯠ 2 ꯀꯥꯜꯂꯒ 5 ꯀꯥꯜꯂꯒ ꯁꯨꯃꯥꯏꯅ ꯊꯥꯗꯣꯛꯀꯦꯅ ꯈꯜꯂꯦ ꯃꯌꯥꯝ ꯁꯖꯦꯁ ꯇꯧꯔꯝꯃꯣ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯐꯒꯗꯧꯕ ꯃꯑꯣꯡꯗꯣ ꯈꯟꯅꯔꯒ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯁꯅꯥꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐ ꯆꯦꯛꯁꯤꯟꯅ ꯂꯩꯖꯧꯋꯦ ꯂꯣꯛꯗꯥꯎꯟꯁꯦ ꯌꯥꯝ ꯕꯦꯔꯥ ꯀꯥꯕꯅꯦ ꯍꯟꯗꯛꯀꯤꯗꯤ ꯁꯥꯔꯤ ꯂꯧꯖꯗꯅꯤ ꯊꯨꯟꯗꯣ ꯌꯥꯏꯐꯔꯦ ꯀꯥꯏ ꯌꯦꯡꯒꯦ ꯇꯤꯡꯊꯣꯔꯛꯑꯣ ꯏꯃꯥ ꯀꯧꯇꯥ ꯃꯅꯨꯡꯗ ꯆꯠꯄ ꯍꯥꯞꯆꯤꯟꯗꯗꯤ ꯌꯥꯔꯣꯏꯌꯦ ꯆꯠꯄ ꯉꯝꯗ꯭ꯔꯤꯕ ꯌꯥꯝ ꯄꯤꯛꯏꯕ꯭ꯔꯕ ꯉꯁꯥꯏꯒꯤ ꯁꯥꯏꯖꯇꯨ ꯑꯣꯏꯖꯥꯠꯂ ꯈꯪꯗꯦ ꯉꯁꯥꯏꯗꯨ ꯆꯦꯟꯖꯜꯂꯤꯖꯥꯠꯂ ꯈꯪꯗꯦ ꯅꯠꯇꯦ ꯌꯦꯡꯉꯨ ꯑꯁ ꯐꯖꯅ ꯁꯥꯔꯦꯅꯦ ꯆꯤꯊꯠꯂꯦ ꯀꯥꯏꯗꯩ ꯂꯣꯛꯗꯥꯎꯟ ꯂꯩꯅꯤꯗꯤ ꯈꯪꯗꯅ ꯅꯣꯡꯃ ꯈꯛꯇ ꯅꯨꯡꯉꯥꯏꯔ ꯂꯥꯛꯀꯅꯤꯅ ꯍꯜꯂꯒ ꯂꯣꯛꯗꯥꯎꯟ ꯇꯧꯁꯟꯈ꯭ꯔꯒ